mayambu ahanba maktada Manipuri wari yumjauna mayambu amuka hana punemjari ngasi soi khoina tabada yamna tu sunglaba wari ma mayam gidamakta ne haidana khoina puduna laksari wari asili thokcharapa matamda soi khilangkiba kaya yaurasu mayamna puksal chauna ngakpiu aduga amana wari asi hingliba natraga laikhidraba kanagumba amataga mari lainana ijaba wari nasade bhabna mapung phana saga saduna ijaba wari amakhakni phare mayam adudi wari asi haunaba tokjaraklagi ngasigi wari asigi maming mangphamgi mithin chai ningthem nungthil numidang wairamgi matamni laudagi kari ningthemna sumna khali handak marakti khullai ka si karigumba ama ithau tawida agi wakhalnara wakhalna su oiroi asi hairaga ningthem su ngihaktang mahaksu hangsit langboin adumak phami ngai haktang lairaba matungda ningthemgi mamanaba malai ningthemna itaw nang lai bro oh lai kai hagi itaw ai sinang gina nakta lakpani ni oh kari lairage as thabak ama sum chalusi haidana nang gina nakta lakpani da adu baiba kari thabak no itaw sini ai si handa marak si kai gumba ma itaw tawi aduna mutang di test tawrusi haidana si wakhal ta khanbani erai bo corona amuk naramdana ko adu gidi kasu tawramoida hoi ni adu boiba adu hojik tawru saibro hojik chalusi asi hairaga ningthem amadi mamana baduga hospital da haipet chalusi adana wari watai sanaduna lakle ningthemna satna adu ita kari gumba ama tawramdragadi nang adum yaradra kaino ni nadana bamin adum hainari banatro nabu nadradi pharedana asi hairaga ningthemgi gari aduda mabani se hospital tamna dumak chatlami ngihaktang lairaba matungda hospital yaure ningthemgi mamanaba mahesu test tobo loisilli ngihaktang ngairaba matungda result asi laure kaigumba amata lairamdre ningthemna tu aina ngasai khanglabani kaigumba amata lairamloi haibasi hoini laibu laitradi pharedana asi hairaga ni semuk lakle asum tawdana ningthem sumayumda yaurakli nungthil numidang wairamgi matamni ningthemgi mamanaba mahestu su ngihaktang walking thoklu saidana walking amung thokminarai walking satna ningthemna itaw hanta marakti kaigumba mi tok tokdra akhoi gi khulai kaisi mahesna aisu kaigumba ama tawi haidana wakhalda khalibani ado khangdi handakse khulai kaisi kaigumba ama ithok thokadaba mali itaw aisu mandi mali ado kholgi halaman singa sisu kaigumba khara wa tana dabra khangdi khangdida khulasi gi oina ahal zaman singna sakhina kekeno khara uraba natra udi unarabani laikai gi umang lai leiri basi sidai sida kaigumba mioi kharana kamna launa bagi makholasi ahingi matamda mi tare haibasi asuki matik yamna yami ahing thenglaba matamda umang lai leiri ba mai kai som sida dum kappa lairem bise kappa dum masat li haidana mayama siwa wa hekta launa rabani adune umang lai leiba mai kai som si aidi sasi kaigumba ma itaw tawi khangdida asi hairaga mabani si walking asumak setli asumna walking halaklaba matamni numidang waisilakle mangpham thangba mai kai somda sum lakpa matamda makhoi gi masasi kathi manama ma inam nambagum tawi mangpham mayana ga yoksilakpani ningthemna itaw kathi manama ma inam namida hoi taw nami kadom thangba saruk tagi no sibo mangpham thangba somdagira hera itaw hojik ni seba tawba matam sunati kalai dagi mi kathi manam namgadoribano mangpham asidagi atopa maphamda tayar mai thabo eramadi hoi adusu sumi lausi asi hairaga do maksatkhre adu bung hektangi matung makhoi sakraba matungda mangpham lairiba maike somsida kanagumba miwe kharana mai thabagumna grong launa mathanda zakhalakle masina takli khulai kai se karigumba awana da salangban kharadi lakadore habasi asuna ningthema madi mahesh mayumda hanakre ngai haktang pothaduna leiringai matam hangsit langduna leiringai matam aduda laika gi halama leitre haidana pauksian ba lakle kaino da ngarang na handa su ikan lehobani da aduga mataw karamna ima hai kaidawrage ne he mamangi ipu thojo do leitre hai se kamai torino ai su khangde ne he kaino hai sibu ima ai su khangdi ado ngarang na hanta ikan kalaga lehoba taine
ikan kanabudi lehobani matau karamna leitabanu aisu khangdi asi haina duna leijingai matam aduda mapa tombado lakle hai laikai gi halama leitri hairisi nang tabra paba tai as aidi sasi inung nungaiti seba tokbodong yak nang yauruge haibra paba hoi yai ado ipu thoso si maibasu khara khara oiramba taine oidi oirambani ado farese nang tan bro paba yarese paba dum nungai na pothauroda ai dum salagi o fare fare dudi asi hairaga mapa tombado lehori yumthang nabada leiriba mapa gi mayamba ahal saba ningthem gi namapan dawasi maga palap chamina se haidan hairakle ningthemna as baba ipan dawasi horen amuk pharak tarak labadiko bera onthona karakani kaisubudi tawroida ngasi gi guli khara sakhrabani hoi adubudi yare asi hairaga mahaki mapa tombana ningthem asi salo haidana numidangi matam aduda poloi budu tharakli ningthemna sana sumna khalli ipan dawasi horen amuk pharak tarak labadi mahaki hongnabido as tandi onthona tankrada phare chalagi adubu ngasai mangpham asida kaigumba kathi manam khara nambagum ta horibadu madubu asengbagira phare asengbo oire sengdabo oire aikhoi khara khaktang khak tawgadaba nati aikhoi mayam sangduna seba si mapung phana tawgadoribani asi hairaka mahak sodamak lakle laika gi asifam jaga si yorapa matamda mamanaba mahesh tu su thingnari maheshna aidi nang lauroidra khalurabani nang labra pabado masa khara nungai tinga sidi nang chalo haidana si laklabani ado nang di kana kana laino aikhoi gi pandau ga lakmina bani na pandau di kadai to asaida leire ado ita ipu thojo si mamang thaki matamda mai ba soi bataine ma mai ba oira kedawragi aikhoi mayam sangdana mai thaga dori sidi nang kibro kibai wa budi kidida lausi asi hairaga mafam asida ngihaktang leiramle aduga laikai gi mangpham ta na muk lakli mangpham da sumayam asi marang tawduna leirami ita ngasai laikai gi mangpham asida natra kathi karam kharan nangkhibado mahesh to ngasai thoki bawari singa do loina kawkhrabani mahesh namuk makha tana as yareba nang su onthok pa ngakta asi hairaga mabani si murum chonduna wari sanai laikai gi laiminariba mayam asisu loina ekta wari watai sanai mayam asigi marakta hal saba hairiba ningthem gi mapan dawasi su yauribani mayam asina sum nainai ngasi seba tawgadoriba poloi gadoriba misagasi maibana goiseleda horen onthok pa ngakta tawraktana ko madi maiba soirambani na laigi tingi maramda kaikeno khara makhasu sanaramba yai laikai gi halamana mu hairai aina sum tabada mana sanaramliba mayam singado loisilamle haiba paw mataida hoini loibo loisilasu loibo loisindragasu mai thagadoriba sidi maiba natro madudane aina hairisi asi hairaga makhoisu wari watai khara sanaraba matungda wa khara ngangnarami ngai haktangi matungda sibaksang adu puthorakli pungchal thinduna puthorakli makhola tu taba matamda ningthema sada kaya hainaba oidi mana kong adu mensilaga khangi maduda maheshna sum hairai ita nangbu kedoragi as ita pung thinduna puthorakpasi aidi sasi kaya hainadri makhola si tabada nungaiti nati nangbu kai tawragi kasu tawdi isa se hainadi asi hairaga nakong mena ningthema do yengtholai adumna hek yengtholapa matamda mangpham laijiba maike somda kanagumba ama musimuna lepagum tawribado ningthem surai ningthemna mangpham laijiba maike somda maya marak asida musimuna tiliba sikanaro aibu muktang jangsilaga yengsira yengarogi asi hairaga ningthem sisu masada akibana pik thalli ngai haktang lairaba matungda asiba haptuna puthorakliba kududa mahaksu haipe yengsiluri kuma nung aduda kanagumba misak amana hogolakke haidana tawbagumna kuma thak aduda kupiba phiado kanagumba amana haidoke haidana phere haibagum tawrakle ningthem gi mit uribra madumadi mahaksu masana bhabka amata thajatrabani ningthemna ai gi mit uribra natraga karino asi hairaga ningthemsu wakhalda jajat khalli
Itaw, itaw, Mahesna, itaw, kaidoragi. Ada, mi asiba hapaga, kuda mi asiba hapaga putoraklibasi. Sida kaigumba posak amana lengbagum tawrisi, nang ubra. Mahesu mana yangi, adubu karigumba amata udi. Itaw, karigumba amata udi da, nang bu kay uragi. Itaw, ay di mayak siyang na uri, nang na udi hajito karino. Asi hairaga muna yangi, adubu kanagumba amata laiti. Ningtiyam na, oh, ay giwakal na wairabra. Pare, asi hairaga ningtiyam su adam tumina laikri. Mahaki tawriba mo mataw singa sida mamana ba Mahesu ngakpa na kamtingli. Nga sige tawdo asi, mamang tagta mo pagtokidriba, mawang amada tawrakadorina. Ay bungalingay mata masida yumdasang horasira. Yumdasang aba sumina kay keno karakang kibaya. Ado nang ihaktang lairaba matong daisyu, sanga susang lagi. Asi hairaga ningtiyam sumasilda murum-murum suwalaga kay keno karangangi. Mahak na ngangi ba mayam singado. Mahesna, itaw, kay keno nang naharido. Itaw, kay sutudok pa haiba laitida. Ngahaktang sabataw ba siya oram laba matong da adum sangasi, nang bukari kaygi. Iyai. Sum nangang na doon ang laijingay matam maduda, tozogi asi baksa nga do kumanong aduda haptuna, laikay gimang pamaduda taklaw na tami. Makoy mayama si sukap na law na bataw raba matong, imong manong gimiyo si nga si sodo maksang kare. Siri ba si Maiba na goy salay, ay di sasi ikidiki kreda. Asi hairaga matanta swali ningtiyam. Ngay haktang lay raba matong da si baksa nga do, mang pamatak aduda tanggatli. Makoy su seba taw na pagita magtamatang-matang may sukat na raktuna, poloy bahorakli. Poloy bahorak paduda sumna, maya masi sumarang-marang yutak pahong narai. Ado buning tema madi Mahesu, yu siya matatag tabanina, makoy sumasasi adam tumina layrami. Itaw, iba ni si yu sumatatagti. Ahal singti karak-karaloy na painakri. Ado, hore noy basok si parak among taraktan ako. Ado ni ay naharisi. Ngasaydagi yutak kanu haiba buyadi. Itaw, noy basok si karadi parabo. Kaidagi noda, pati. Ningtiyamgi mapandawasi, mako karak-kara sai. Ngihak-ngihak kawi, aduga ngihak-ngihak layraga mong suningsingi. Madu pa na pagita magtihidaguli siya sukimatik yam na toy na saribani. Itaw, ay ko'y sumakoy na saribasi, ngihaktang siyang silaga saba si karado ira siya sira. Itaw, yutak pamarak ni na ay di siyang simba si talida. Karigino hay si? Skangdi, ay di am na hinadi. Huwado ay raga na waiting siya rasida tumina dumagpamagalay rasi. Hoy ay. Ning tiya mama di Mahes waiting siya lay riba may kay sumda adum pamdo na lay rami. Siya bata wasi may karak-karak ngurong-ngurong sa karak-laba matam, masada karak-karak sak pahorak laba matam maduda. Mang pamgi waiting siya lay riba may kay sumda ka na agum mamiyo emana tuba samlaga sa kibagum na masasi nga duda pao pahorakli. Mahes amadi ningtiyam mahasada pao bahoraklabani. Ningtiyam na, Haish, itaw, hajikidudi karino. Ay su khangdi itaw, laythok na yung lupa matamda karigumba amata su layramdi. Maiba na kasijili, ay di ontok na tangkreda. Itaw, kasu kalunusi, ay ko'y mayamama laydisidi. Hoy adubudi, ay ko'y mayamama laybudi lay. Khangreda ay di isasi ikidaki. Itanta sanggadabadus기 nangka sangannabadusu nang sukiramganida. Gibudiki adoisu adum layrasida. Asi hairaga mayama si marang-marang tong narakli. Ngay haktanggi matungda mangpham may kaida horiba songkraba mana masing mayamsing napi singbi mayamsing ada para-para haiba horakli. Itaw, nung si somata siti mana masing-sing amadi songliba mongsong mayamsing ase pire-pire hari sibung mataw karamna. Mahesu mataw duda ngakto na yangi. Aduga Mahes na sumnairai. Sa kay gumba laytabra. Huy na kay na. Amang pamasigi nakal aswang basida sang silaga suru-suru na iti ibra. Itaw, sang silaga yung usira. Yung sida. Kay kanda bada yung si. Asi hairaga ning tema amadi Mahes wari-watay karasa narami. Ngay haktang layraba matong damang pamgimanong aduda ka na agum mamiyo emana. Ay wari haidana yam nakana laurakli. Yutakliba mayam singa de sukarino haidana makoy sumurum-murum loy na soli.
Kaya tori si dia. Laikay gi maiba ama lairibaduna asum na hiraki. Mayam, karigumba matapakakanuda, adum tumina layo. Asi hairakli. Maduda mayam asishu pakapudi kharapai. Maiba ama sulairi. Madugi sumatakta makoy mayam asi yu khara loy na ngawngrabanina karigumba matadi taunadi. Asum nang haktang lairaba matungda mangpham adugi manung thangba sarukta mikap mirakon hekta punin nilaklay. Seba tauribadu sumay adumak sai. Aduga tauriba mayam sing adusu karino haiba gyamenga amata tadre. Laikay gi maiba ama lairibaduda mayam asina yingi. Aduga sumna hai. Wasamaiba, tauriba thudok sing ase karino. Maiba ama oina, maiba si. Tada thojo ase maiba ama oina su lairambanina. Timu laimu mayam sing asina mahakna. Mahaki masasi may thaba matamda makhel yamna langbani. Maduna thaudopum namak sing asi aykoi gina kongda mikap mirakhol thokpo oina tahanbani. Maiba ama seba tauba tarabadi, haibadi, may thaba tarabadi. Asigumba se khara adum thokpani. Hayangwai aina siba matamda so asigumba si adum khara thokani. Asumna hek hairapa matamda mayam asi kiba hunarakli. Mangpham asigi akoibada horiba uwa mayam asi kanagumba misak khara na singsang paiduna dam launa hekta yanthabagi makhol ama taba horakli. Makhol adu hekta rakpa matamda makhoi sumasa se kibana yadre. Yugi nisaga loina halli. Mayam adugi marakta ahlamana sumna hirai. Ish, asigumna mamang thakki matamda mi poloibada asigumna amu phaksu tawrakhidri tawsu tawraktri. Adubu karino ngasigi numisimadi maiba poloire haidana tawribra. Mayam asi marang tawduna tauriba thodopum namak singasi haidana makoisu kinaraklabani. Asum nang haktang gi matungda maiba sina mantra khara swalaba matungda tawramliba khara si adumak phakri. Mayam, tauriba thodopum namak singasi masitimu laimu phataba singna maiba thojo ase laitabaduda makhoi mayam sangdana haraupada masigi thodo asi thokpani. Kaisu thoidokpa tawroida. Mayam so adumak lengdana seba si mapung phana adumak tawsi. Asum tawdana mayam asisu laikay gi maiba ama laibanina kaisu thoina amata kidana adumak tawri. Mathang makhoisu seba si tawnarakpana mapung phana mi poloiba siloirakadorabani. Mahesna, itaw, tauriba mayam pumnamak singasidi aidi omthona kireda. Nangda nati aisu kirabani. Ningthemgi wahai aduda adudi akhoi se adumak sangasira. Turelgi singasida adum kumdabida adumak salasira. Itaw, madusu yaba nati. Yumda yoraga isingsu lairamni lairamoi khangdi. Kaigino aise ising barten amadi lairamnina. Adun susidagi adum lupaga sakrasi. Asi hairaga anisi wari watai khara sanarami. Ngaihaktang lairaba matungda makhoisu tauriba pumnamak singadu loisilaba matung yumda hanarakpani. Yumda handringai matam aduda turelgi singaduda ngihaktang lupsiadana makhoi mayam asi kumthanarakpani. Asumna turelgi singaduda lupa horaklaba matam aduda kanagumba miyoi khara laptakna jabong hairaga makhol khara thona iroibagi makhol asi lepa laitana taba horakli. Asumna makhol asi lepa laitana khara tarakpaduda mayam asi khara thuna yumda hannaba tawrasi haidana parap ka khanarakli. Mayumda hanarakli. Mayum hek yauba matamda ningthemsu mahaki mamada kaino khara puthoraklo haidana puthohalli. Aduga mapi marol singa si loina hongdokli. Thokiba thodok singa si mama meme da tami. Meme na. Adum hek tawbra. Ima. Ngasigi numit ado angakpagi matawni. Aidi isasi kimankibana. Isasi thak niklabani. Mahesibani. Adu wairaga na ngasay ngantana dum halakpa yadabra. Mahesibani sungyaktang di yoru si aidana adum yaukibani. Kaisu thoidokpa budi tawdri. Halaiba sidi ima. Hoi yari si nang sunangi na sagi na phamda dumak tumba sanglo. Asi hairaga ningthemsu masagi maphamda dumak tumba sangkri. Noong alamdagi matamni. Pung tarakpa noong ampung tarakpa madugi matamni. Mahes masadu mikap thorakpani. Makoigi mamang thangba sanggoy adomda kaigumba makhol khara tarakli. Mi khara nok tana wari watai sanabagumna makhoi se kaigumba wari watai sanabagumna makhol khara tarakli. Mahesna tariba khonjal singa siboibu mangla tai bangla. Kana ngantan hoko payawra basano. Babaga imaga ngantan hoko khrabra. Asi hairaga sapthaduna yangi. Adubu thong asi karigumba amata haidoklamdi. Thong asi somata hangdokti. Babaga imaga sumandi.
Matau karamna idi makhol asi. Oh, basa oidi ngantana dum hogalamba tari. Asi hairaga dum tumina leirami. Ngaihaktangi matungda nokpa kheba taramba makhol mayam singado. Makhol mayam sangdana muka hongna kapagi makhol ama taba horakli. Sumang sida sumakhol mayam ama ko sinsinduna sanabagumna makhol khara taba horakli. Ningthemna kaino torisina. Nokpagi makhol amuk tai aduga kapagi makhol amuk taram laba matungda sumang asida hangkat antha satpagumna makhol khara tarakli basi karino. Asi hairaga ningthemna wakhal khalli. Ngaihaktangi matungda mahaksu tawriba tariba pumnamak sing asi sapsap hekta lepi. Noong adusu pungan ngalaklay. Noong ngalaba matamda sumang thelong asi tasingge haidana thorakpani. Adubu mapandaw asisu sumang thelong asi tasingge haidana sumsit adu adumakpaiduna sumang matol aduda saptingna adumak lepi. Mataw aduda karino haidana ningthemsu yengi. Basong natra mani. Aduga kayna mana sumang matol asida saptingna adumak lepaga layriba sina. Basaw! Basaw! Asi hairaga kawi. Adubu kari kumba amata kumlakti. Kaino basaw si bungauraba sala. Basaw! Basaw! Asi hairaga khara kana kawi. Ningthemgi mahaki basaw ahal sabadasu masasi khang na gyan lakpagumna masasi khampre khangi. Aha! Kaidawre? Ningthem, kaidawragi nangbo? Basawgi layna si amuk hawraklabra. Pare. Basaw, basawna sumda samgoyda yengibadubu kari yengibano? Sida imanaba ama laamba adum sakhibaduda isi yenglambani. Ningthemgi mapala sigi pakhum aduda ningthem masadu ingangai. Basaw, kana laamge aisi? Thangnaba laikhaidagi imanabani nakhodi khangaroi. Kaino basawna hairibasina? Asi hairaga ningthem suma khatana karigumba amata hangdri. Ningthemna Basok si kaygumba mamita khara uribra. Uramdabu sumali, aduga uramoydaba sumali. Ay ni hek hawalapa matamda saptingna adumak lepaga layrami. Pare, ay susumang thelong asi lam tasilagi. Asi hairaga lam adumak tasili. Mamada ngarang tamkiba moong matoksing aduga sap manaba moongda ngasi mahaki basaw na tawramliba pumnamak singado ningthem su paok tami. Mahaki mamana. Kaisu thuidokpa tawroida nang basaw na masasi handak marakti khara ngamde haibani. Adubu haiba ima. Aidi basaw na tawriba pumnamak sing asi isasi ikidaki. Basaw si handak marakti kaygumba ama tawbara khangdi. Kaisu tawramoida. Hoi ima. Asi hairaga wari watay sanaduna dumaksang lai. Adubu tung halaga yengi. Ningthemgi basaw si kanagumba amaga wari watay sanabagumna masamatanta muksunoi. Ningthemna basaw si bumapung phana ngawraba sala. Masigi ahal sibu karino? Pare. Asi hairaga muksu ningthem masada jajat wakhal khalli. Numito khara hawsingkhraba matung numit nini humni suraba matamni. Ningthem masada aki khang kaya thoinabudi amata laiti. Adubu seba tawba yawrubu numit aduda thengnakiba mayam sing aduna maram oiduna mahaki masasi iki khara de adumak phawkhrabani. Ningthemna basawna sanggoy maning thangba saruk asida hek leptuna layramlibasi kari matawno? Kaygumba kharadi adumak thokadoreda. Nongma numit amani ningthemsu masado hangsit langgi haidana numidangi matam maduda game sanagi haidana mahaksi adumak thorakpani. Hangsit langna. Ningthemna sum phamduna layringai matam maduda mahaki basaw silakli. Ningthem, noy basaw laybra? Ningthem su masado ingangakli. Kaino basaw? Basaw natro laisi? Asumna hangluba matam maduda mahaki basaw da wakhal imang na tawruba phibam amada wakhal amuk lakpagum tawrakli. Aina haibadi noy baba laybra haibanida. Basaw laybani. Ho. Asi hairaga imungda dumak sangkri. Ningthemna mahaki basaw na handak maraksi tawriba moong matawsing asida ningthem masasi ising narakli. Ay basaw na tawriba pumnamak sing ay kupthana yengdaba yadi. Asi hairaga ningthemsu jajat ki wakhal khanba horaklabani. Asumna ngaihaktangi matungda makhoygi basaw si adumak thokri. Ningthemsu makhoygi basaw na tawriba moong matawsing asi amuktang de kupthana yengge haidana mahaksu adum tumina laybani.
ꯃꯈꯣꯏ ꯕꯥꯆꯧꯗꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯦꯝ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯕꯥꯆꯧꯁꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯒ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯊꯤꯅ ꯍꯣꯡꯂꯦ꯫ ꯑꯩ ꯃꯥꯆꯧꯕꯤꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯗ꯭ꯔꯒꯗꯤ ꯁꯤꯅ ꯁꯨꯝ ꯀꯨꯏꯊꯔꯛꯂꯕꯗꯤ ꯕꯥꯆꯧꯁꯤ ꯉꯥꯎꯗꯨꯅ ꯐꯩꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯟꯗꯣꯅꯤꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯦꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯅꯟꯗꯣꯅꯤꯅ ꯅꯤꯡꯊꯦꯝ, ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ? ꯑꯆꯨꯝꯕ꯭ꯔꯥ? ꯃꯥꯆꯧꯕꯤ, ꯅꯍꯥꯟ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯕ ꯆꯠꯂꯨꯕꯗꯣ ꯃꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯕꯥꯆꯧꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯃꯁꯥꯁꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯩꯅꯣ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯌꯥꯝꯅ ꯇꯧꯏ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯕꯥꯆꯧꯁꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯍꯪꯁꯤꯔꯥ? ꯃꯥꯕꯣ, ꯕꯥꯆꯧꯗꯣ ꯑꯃꯨꯛꯇꯪꯗꯤ ꯍꯪꯂꯒꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯍꯟꯗꯛ ꯃꯔꯛ ꯀꯩ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯏꯁꯥꯁꯤ ꯏꯁꯤꯡ ꯁꯤꯡꯅꯩ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯒꯨꯂꯤꯁꯨ ꯈꯔ ꯆꯥꯔꯒ ꯂꯩꯕꯒ ꯃꯁꯥꯁꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯅꯣ ꯍꯥꯏꯗꯅ ꯑꯩꯗꯤ ꯏꯄꯥꯗ ꯄꯥꯈꯠꯂꯤ꯫ ꯑꯩ ꯑꯃꯨꯛꯇꯪ ꯍꯪꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯥꯆꯧꯕꯤꯁꯨ ꯑꯗꯨꯝ ꯍꯪꯂꯒꯦ ꯍꯥꯏꯗꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯥꯆꯧꯁꯤ ꯊꯣꯡ ꯑꯗꯨ ꯀꯥꯎꯀꯥꯏꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯇꯣꯝꯕꯁꯨ ꯃꯁꯥꯁꯤ ꯏꯐꯤꯡ ꯐꯤꯡꯅ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯜꯂꯝꯃꯤ꯫ ꯇꯥꯆꯧ, ꯀꯩꯗꯧꯔꯒꯦ? ꯍꯩ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯁꯤ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯄꯥꯎ ꯄꯨꯡꯇꯝ ꯇꯝꯁꯤꯜꯂꯝꯕ ꯅꯠꯇ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯆꯧ, ꯀꯩ ꯄꯥꯎ ꯇꯝꯂꯝꯒꯦ? ꯅꯆꯥꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯑꯩꯕꯨ ꯁꯤꯕ ꯌꯥꯕ ꯄꯥꯎꯁꯤꯡ ꯇꯝꯂꯝꯃꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯩ ꯑꯃꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯕꯥꯆꯧꯒꯤ ꯆꯩ ꯑꯗꯨꯅ ꯍꯦꯛꯇ ꯐꯨꯊꯕ ꯍꯧꯔꯛꯂꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯈꯤꯗꯦ ꯍꯥꯏꯗꯅ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ꯫ ꯑꯁꯨꯝꯅ ꯆꯣꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪꯅꯤꯀꯣ? ꯃꯥꯅꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯄꯗꯨꯗ ꯑꯩꯅ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯪꯗ ꯐꯥꯎꯕ ꯑꯩꯁꯦ ꯇꯝꯅꯔꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯌꯧꯔꯤ꯫ ꯄꯨꯡ ꯑꯁꯤꯕꯨ ꯀꯌꯥ ꯇꯥꯔꯕ? ꯄꯨꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯄꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯦꯅ, ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯨꯝꯊꯔꯕꯁꯨ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯃꯍꯥꯛꯁꯤ ꯏꯀꯤꯗ ꯀꯤꯔꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯁꯤꯗ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯥꯏꯅ ꯅꯤꯡꯊꯦꯝꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯖꯤꯟꯅ ꯒꯣꯔꯣ ꯂꯥꯎꯅ ꯈꯣꯠꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯐꯥꯎꯔꯛꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯃꯨꯟꯅ ꯈꯜꯂꯤ꯫ ꯀꯅꯥ ꯑꯣꯏꯔꯝꯒꯗꯧꯔꯤꯕ? ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯁꯤꯗ ꯒꯣꯔꯣ ꯂꯥꯎꯅ ꯈꯣꯠꯂꯤꯕꯁꯤꯅ? ꯀꯅꯥꯅꯣ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥ ꯑꯁꯤꯗ ꯈꯣꯠꯂꯤꯕꯗꯣ? ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯇꯨꯃꯤꯟꯅꯗꯤ ꯂꯩꯈ꯭ꯔꯦꯅ꯫ ꯐꯔꯦ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯀꯕ? ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯒꯤ ꯃꯣꯏ ꯕꯥꯆꯧꯒꯤ ꯈꯣꯟꯖꯦꯜꯗ ꯅꯤꯡꯊꯦꯝ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯁꯤꯗ ꯀꯧꯔꯛꯂꯤ, ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯈꯣꯟꯖꯦꯜꯗ꯫ ꯅꯤꯡꯊꯦꯝꯅ ꯕꯥꯆꯧꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯁꯨ ꯃꯁꯥꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ, ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ! ꯅꯤꯡꯊꯦꯝ, ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ! ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯉꯪꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯁꯥꯗꯨ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯩꯁꯤꯁꯨ ꯄꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯁꯥꯁꯤ ꯀꯤꯕꯅ ꯊꯛ ꯅꯤꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯁꯤꯁꯨ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩ ꯏꯁꯥꯁꯤ ꯃꯪꯂꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯃꯤꯀꯞ ꯊꯣꯛꯅ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯁꯤꯁꯨ ꯃꯩꯅ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯕꯒ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯩꯒꯤ ꯀꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕ ꯍꯧꯔꯛꯂꯦꯗꯅ꯫
Asumna leijingai mahaki ka asida kanagumba ama prap sanglaglaga adum chumtringna lepagumna makhol khara su phangi. Ningthemna madugi matawdo karino haidana ngihaksu khanjana duna lei. Ningthemna aiki ka asida kanagumba ama lepagum tawribasna kanano. Asi hairaga leirami. Kangkhala si kanagumba ama natapna haidoraklaga ningthem haidana yamna kijaba khonjel amada ngangduna hairai. Makhola du taba matamda ningthem masada swai lauba ama phauki. Ningthemna haish kanano. Asi hairaga hangba matamda hausin ngihaktangi mamangda uramba misak adasu mafam marang khangdana adumak mangkhre. Ngaihaktang lairaba matung mayesisu pulauna lakli. Tawriba pumnamaksinga si karino haidana mahaksu wakhalda khanjanarakli. Ngaihaktang lairaba matung pungchal thillaga mi asiba puthorakpagi khonjel asi lepa leitana sumaktarakli. Tawriba pumnamaksinga si ningthem masasu gyan imang mangna kari matawno haidana wakhalda khalli. Oh, tawriba pumnamaksinga sidi soidredana. Ningthem jajat khalai. Pungchal thinduna makhoigi sumang matol asida mi poloibagi makhol mi mai thabagi manamasi lepa leitana dum namai. Ningthem sumasasi kibe mandana ahingi mata maduda lauba sungamdi. Ningthemna aigi sada tawriba thingnariba mayamasi baba hoi ima hoi di susu kamduna dubak tumli. Ningthem wakhalda jaja yamna khalli. Adubu sumang matolda tarakliba khonjel mayamasi di lepa leitana sumaktarai. Sumang matol asida mi kapna launa bagi makhol asi aduki matik yamna hauna tarakre. Ningthemna ai sumaina sum tawduna leirabadi ai yararoi khara thuna prap thoklaga tawriba pumnamaksinga si karino haibado babaga imaga da hogdoktuna ai amuktang di tanaraga yengi haidana prap tholakle mamaga mapaga da hogdokke haidana tawi ima mukta hogolosi ima. Ningthemna yamna pakhana hairakpani mama du supara hogolakle. Hai kaidawrage ne ima sumang asida tarakliba khonjel mayamasi ima di tadabra. Makhola du mama da munna tahalli. Mama du su taraklaba matam maduda mapa da hogdoi. Mapa du su kaidawba yaurage haidana hanglai. Mapa tomba du su makhol tahalli. Tawriba pumnamaksinga si mataw karamna thoklibano haidana masilda su soli mama mapa anido. Ngayaktang makhol singa to taraba matam maduda mayamba ahal sabada su yamna kana laudana ay amuktang kanbiyo haidana haiba horakli. Makhol singa do taba horakpada ahanbada mapan thokum si haidana mapada khami. Adubu makhola do hauna taraklaba matam maduda amuktang di tholaga yumusi nang basa oirame oiramdre phare haidana mapa masani si thokpa horakli. Khoiju laikhama mamai tharaga makhoi sedumak pairaga tholakpani. Mapal yauba matamda khoiju laikhama namado sinba thungna sakhairak matam maduda karigumba makhol amata hek takhidri. Tawriba pumnamaksinga sina makhoi singakpana kham thenglei. Haujing yaktangi mamangda mikap miraw khol taramba mayam singado amata hek takhidri. Tombana ish angakpanida. Ibunga to asai phabu thoga yumusi. Baba aidi yamna kire. Kibe yade lao thoknaba tawsi. Asi hairaga mapa masani do parap lakle. Asum hek mamag thangba saruk adom da lakpa matam maduda sangkoi maning adom da lakle. Mapan thawasi pup taba makai mapan da wahal sabasi gyan mangduna leirami. Masil da su kongkon bungbung kaduna leirami. Baba sidi basong natro. Mani lao pusinsa lao. Asi hairaga pusilakle. Thangnaba imong manung mayam singa do su tawriba pumnamaksinga do na maramoiduna loina khangli. Makhoisu mapan thawasi gyan tanabani haidana phana kana laknai. Ngai haktang lairaba matungda gyan lakle. Mapan thawna thokiba wari singa do loina tamli. Mahakna mithin se do lona poraktuna gyan imang mangna makhoigi sangoi maning thangba saruk adomda thanambani. Adubu ngasida gyan lakle. Ngarang nahan tawriba pumnamaksinga si aina sumna tawkibaduda jaja yamna thingnarakpani. Aigi mita suma si marang yamna ui. Adunani sangkoi maning thangba saruga somda tumin aisi ithanta hek lairami. Tawriba pumnamaksinga sina isi gyan ga loina pumang labani haidana mapan thawna pau singa do tammi. Akhang hai ama kauraba matungda porakliba mithin chai do phajana jaigia tawthokli. Aduga hingkhol manung asida lai phataba mayam ama lairami tusu loina tanthokli.
Masigi matung tarakpada kaisu thoidokpa amata tawkhidre. Mapan thaw asisu gyan tanabani haidana ningthem hoi mayam sangduna laikatna aduna hospital da phajana puraga mahaki makoki laina asi phanaba layeng lammi. Wari ase matang asida loisinjari. Karigumba wari ase nungai birabadi like amadi subscribe share tobiramu haiduna jari. Phare mayam adudi ngasigidi matang asida kainarasi matangi warida mu hana thengnarasi. Ima leibakna yai phare.